ꯃꯌꯥꯝ ꯉꯁꯤꯗꯤ ꯇꯨ ꯌꯦꯡꯕꯤꯌꯨ ꯍꯋꯥꯏ ꯊꯔꯥꯛꯅꯦ ꯑꯗꯒꯤꯗꯤ ꯉꯥꯒ ꯇꯣꯏꯊꯣꯡ ꯍꯥꯏꯇꯥꯔꯦ ꯊꯣꯡꯉꯦꯀꯣ ꯑꯗꯨꯅ ꯍꯋꯥꯏꯕꯤꯅꯦ ꯌꯣꯡꯆꯥꯛꯅꯦ ꯌꯣꯡꯆꯥꯛ ꯀꯕꯥꯛ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯑꯗꯩ ꯁꯤꯗꯅ ꯍꯋꯥꯏ ꯀꯥꯡꯇꯛ ꯊꯣꯡꯕ ꯂꯩꯔꯦꯀꯣ ꯁꯤꯗꯅ ꯉꯥꯅꯝ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯉꯥ ꯑꯀꯨꯞꯄ ꯐꯪꯉꯦ ꯉꯁꯤ ꯁꯤꯗꯅ ꯀꯣꯕꯤ ꯁꯥꯛ ꯑꯂꯨꯒ ꯉꯁꯤꯗꯤ ꯏꯃꯥꯒ ꯑꯃꯨꯛ ꯆꯥꯃꯤꯟꯅꯖꯕ ꯇꯥꯔꯦꯀꯣ ꯉꯁꯤꯁꯨ ꯎꯁꯣꯞꯀꯤ ꯇꯥꯏꯞꯇ ꯇꯧꯖꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯁꯤꯅ ꯍꯋꯥꯏꯕꯤꯅꯦ ꯌꯣꯡꯆꯥꯛꯇꯣ ꯃꯔꯨ ꯌꯥꯝ ꯇꯣꯡꯗ꯭ꯔꯦ ꯌꯥꯎꯔꯤꯕ ꯌꯥꯎꯗꯕ꯭ꯔꯁꯨ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯉꯁꯤ ꯏꯔꯣꯜꯂꯦ ꯑꯩꯅ ꯀꯣꯕꯤ ꯃꯅꯥ ꯑꯔꯤꯕꯗꯣ ꯆꯥꯅꯤꯡꯉꯦꯅ ꯀꯣꯕꯤ ꯂꯩꯒꯤꯗꯣ ꯍꯥꯞꯆꯤꯜꯂꯦ ꯁꯤꯅ ꯉꯥꯅꯝ ꯂꯩꯔꯦꯀꯣ ꯉꯥ ꯑꯀꯨꯞꯄ ꯊꯣꯛꯑꯝꯃꯦ ꯉꯁꯤꯗꯤ ꯁꯤ ꯉꯥꯌꯣꯡ ꯂꯩꯔꯦ ꯁꯤꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯑꯇꯣꯏꯕ ꯍꯥꯏꯁꯦ ꯃꯥ ꯌꯥꯝ ꯇꯣꯏꯗ꯭ꯔꯦ ꯍꯋꯥꯏ ꯊꯔꯥꯛꯀ ꯊꯣꯡꯉꯦ ꯑꯗꯨꯅ ꯀꯣꯕꯤ ꯂꯩ ꯉꯧꯕ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯑꯃ ꯍꯧꯔꯁꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯉꯁꯤꯗꯤ ꯑꯩꯅ ꯃꯣꯔꯣꯛ ꯑꯉꯥꯡꯕꯁꯤ ꯁꯤꯁꯤꯅ ꯏꯔꯣꯟꯕꯅꯦ ꯎ ꯃꯣꯔꯣꯛ ꯍꯥꯞꯇꯕꯤꯗ ꯑꯗꯣ ꯑꯁ ꯃꯌꯥꯝ ꯌꯥꯝ ꯏꯪꯉꯦꯀꯣ ꯍꯧꯖꯤꯛꯁꯦ ꯇꯧꯔꯤꯁꯤ ꯏꯃꯥ ꯑꯁ ꯏꯪ ꯑꯃꯅꯤꯀꯣ ꯅꯨꯡꯁꯥꯒ ꯊꯦꯡꯉꯤꯕ ꯅꯨꯡꯗꯥꯡꯁꯤꯅ ꯍꯦꯛꯇ ꯆꯥꯛ ꯇꯣꯛꯂꯛꯄꯒ ꯃꯥꯡꯗ ꯃꯩ ꯌꯥꯏꯔꯁꯨ ꯇꯨꯡ ꯍꯦꯛꯇ ꯏꯪꯁꯤꯜꯂꯛꯑꯦꯕ ꯑꯗꯨꯅ ꯐꯔꯛ ꯌꯥꯝ ꯇꯥꯏꯀꯣ ꯈꯨꯏꯪ ꯑꯃ ꯇꯧꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤꯗꯤ ꯉꯥꯏꯔꯣꯡꯁꯦ ꯌꯥꯝ ꯆꯤꯊꯔꯒꯦ ꯏꯔꯣꯟꯕꯗ ꯆꯥꯁꯦ ꯃꯌꯥꯝ ꯍꯋꯥꯏ ꯊꯣꯡꯕ ꯍꯥꯟꯅ ꯆꯥꯒꯦ ꯑꯩꯗꯤꯀꯣ ꯆꯥꯎ ꯊꯣꯡꯕ ꯍꯥꯟꯅ ꯆꯥꯔꯅꯤ ꯆꯥꯁꯦ ꯑꯗꯨꯗꯤ ꯃꯣꯔꯣꯛ ꯀꯩꯅꯣ ꯇꯧꯕ ꯃꯈꯣꯛꯁꯦ ꯍꯥꯎꯋꯦ ꯉꯥ ꯊꯣꯡꯕ ꯍꯥꯎꯋꯦ ꯍꯋꯥꯏ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯩꯅ ꯆꯥꯒꯦꯅ ꯑꯁ ꯉꯥꯅꯝꯗꯤ ꯍꯥꯎꯋꯦ ꯏꯃꯥ ꯉꯥ ꯑꯀꯨꯞꯄꯁꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤꯍꯦ ꯅꯝꯃꯤꯁꯤ ꯐꯪꯗꯕ ꯅꯍꯥꯟꯈꯩ ꯉꯁꯤꯁꯦ ꯊꯣꯛꯑꯝꯃꯦ ꯏꯃꯥ ꯏꯔꯣꯟꯕꯁꯦ ꯌꯥꯝ ꯍꯥꯎꯋꯤꯕ ꯍꯥꯎꯋꯦ ꯆꯥꯛ ꯍꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯉꯥꯁꯦ ꯉꯁꯤ ꯑꯩꯅ ꯂꯧꯔꯛꯄꯁꯦ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯒꯤꯂꯥꯁ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯑꯩꯈꯣꯏ ꯆꯥ ꯒꯤꯂꯥꯁ ꯍꯣꯇꯦꯜꯒꯤꯗꯣ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨꯗ ꯂꯨꯄꯥ 30 ꯅꯤꯐꯨ ꯄꯤꯕ ꯃꯇꯝꯁꯦ ꯇꯥꯡꯗꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯉꯥ ꯊꯣꯡꯕ ꯍꯥꯎꯕ꯭ꯔꯣꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯝꯇ ꯇꯣꯏꯌꯨ ꯌꯥꯈꯤꯗ꯭ꯔꯦꯅꯦ ꯇꯣꯏꯗꯕꯁꯤꯁꯨ ꯑꯗꯨꯝ ꯍꯥꯎꯋꯤ ꯀꯩꯅꯣ ꯅꯠꯇꯦ ꯇꯣꯏꯊꯣꯡ ꯑꯗꯨꯕꯨꯗꯤ ꯇꯣꯏꯗꯕꯅ ꯐꯔꯤꯅꯤꯅꯦ ꯃꯤ ꯀꯣꯕꯤ ꯁꯥꯛꯁꯤꯅ ꯃꯥ ꯇꯣꯏꯅꯨ ꯍꯥꯎꯔꯤꯕ ꯌꯥꯄꯣꯟꯇꯦ ꯀꯣꯕꯤ ꯁꯥꯛꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯀꯣꯕꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯩ ꯍꯥꯞꯄꯤꯔꯛꯄꯅꯦ ꯑꯩ ꯅꯍꯥꯟ ꯆꯠꯂꯨꯕ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯑꯗꯨꯗ ꯍꯥꯞꯄꯤꯔꯛꯄꯅꯦ ꯀꯣꯕꯤ ꯐꯨꯟꯅ ꯂꯩꯅꯦ ꯑꯗꯣ ꯀꯣꯕꯤ ꯂꯩꯁꯦ ꯍꯧꯔꯝꯃꯤꯅꯦ ꯏꯃꯥ ꯄꯨꯡ ꯀꯥꯏꯔꯝꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯕ ꯅꯠꯇꯦ ꯀꯣꯕꯤ ꯐꯨꯟꯗꯤ ꯍꯧꯕ ꯂꯩꯁꯤ ꯃꯤꯉꯣꯟꯗꯩ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯎꯋꯤꯅꯦ ꯏꯃꯥ ꯐꯣꯡ ꯐꯣꯡ ꯀꯥꯏꯗ꯭ꯔꯣ ꯀꯥꯏꯌꯦ ꯅꯧꯋꯦ ꯌꯥꯝꯅ ꯌꯥꯝ ꯅꯧꯋꯦ ꯑꯩꯈꯣꯏ ꯆꯦꯅ ꯂꯩꯔꯨꯕꯅꯦꯕ ꯀꯥꯏꯗꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯉꯥꯁꯨꯀꯣ ꯔꯧ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯋꯦꯍꯦ ꯅꯣꯏ ꯆꯠꯈꯤꯗꯣꯔꯦ ꯈꯟꯕꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯝꯃ ꯆꯥꯃꯤꯟꯅꯔꯣꯏ ꯈꯟꯕꯗ ꯃꯊꯪ ꯑꯃꯨꯛ ꯆꯥꯃꯤꯟꯅꯕ ꯇꯥꯕꯅꯤ ꯑꯗꯨꯗꯩ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯑꯃꯨꯛ ꯆꯠꯂꯀꯥꯟꯗ ꯆꯥꯎ ꯀꯣꯕꯤꯁꯦ ꯌꯥꯝ ꯅꯧꯋꯦ ꯏꯃꯥ ꯅꯧꯋꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯥꯔ ꯍꯥꯞꯄꯒꯤ ꯆꯛ ꯆꯛ ꯂꯥꯎꯕꯗꯣ ꯃꯥꯅꯦ ꯑꯣꯏꯗꯦꯕ ꯃꯣꯟ ꯂꯥꯎꯔꯒ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯏꯗꯧꯅ ꯉꯥꯅꯝꯁꯦ ꯑꯩꯅ ꯃꯅꯥꯗꯣ ꯄꯨꯅꯤꯡꯗꯦꯅ ꯇꯧꯔꯝꯕꯅꯦꯕ ꯃꯅꯥꯗꯨꯁꯨ ꯑꯩꯅ ꯑꯗꯨꯏ ꯃꯅꯥꯅꯦꯅ ꯁꯤ ꯀꯩꯅꯣ ꯇꯧꯔꯤ ꯏꯔꯣꯜꯂꯤꯁꯦ ꯍꯥꯞꯆꯜꯂꯤꯁꯦ ꯍꯣꯏ ꯍꯣꯏ ꯀꯌꯥꯗ ꯅꯧꯔꯝꯃꯤꯕ ꯅꯧꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯏꯃꯥ ꯍꯥꯎꯋꯦ ꯉꯥꯅꯝꯒꯁꯤꯅ ꯍꯥꯎꯋꯤꯕ ꯉꯥꯅꯝꯁꯦ ꯉꯥꯅꯝꯁꯦ ꯏꯉꯥ ꯏꯉꯦꯟꯒꯤ ꯉꯥꯅꯝ
ꯍꯥꯏꯗꯤ ꯉꯥꯁꯤ ꯇꯨꯔꯣꯡꯗ ꯑꯗꯨꯝ ꯀꯥꯏꯍꯟꯗꯕꯅꯦꯕ ꯑꯝꯇ ꯌꯥꯝ ꯍꯥꯎꯋꯦ ꯉꯥ ꯃꯇꯨꯝ ꯑꯝꯇ ꯀꯥꯏꯗꯦ ꯑꯝꯇ ꯀꯥꯏꯍꯟꯗꯕꯅꯦ ꯏꯃꯥꯏ ꯑꯁꯤꯅ ꯇꯨꯡ ꯁꯨꯝ ꯏꯟꯖꯜꯂꯛꯄꯗꯧ ꯇꯧꯕ ꯑꯁꯤ ꯂꯣꯏꯔ ꯃꯩ ꯇꯤꯛꯑꯁꯤ ꯑꯗꯨ ꯆꯥ ꯏꯃꯥ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯌꯥꯝ ꯍꯥꯞꯇ꯭ꯔꯕꯅꯤ ꯃꯥꯏꯁꯨ ꯆꯞ ꯃꯥꯟꯅꯍꯜꯂꯝꯅꯦ ꯑꯩꯅꯕꯨ ꯍꯦꯟꯅ ꯌꯥꯝꯃꯝꯃꯅꯤ ꯉꯁꯤ ꯌꯥꯝꯗꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯀꯦ ꯇꯧꯋꯦ ꯍꯦꯛꯇ ꯏꯃꯥꯗꯒꯤ ꯆꯥ ꯍꯥꯎꯋꯦ ꯑꯩꯅ ꯍꯥꯟꯕꯗꯤ ꯑꯃꯨꯛꯇ ꯑꯣꯏꯔꯔꯣꯏ ꯊꯨꯅ ꯆꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯍꯦꯛꯇ ꯇꯞꯐꯧꯕ ꯅꯪꯒ ꯇꯥꯟꯅꯕꯗ ꯍꯌꯦꯡ ꯉꯥꯔꯦꯟꯒꯗꯤ ꯐꯖꯅ ꯐꯝꯃꯅꯤꯍꯦ ꯐꯝꯅꯦ ꯆꯥ ꯑꯁ ꯏꯔꯣꯟꯕꯁꯨ ꯍꯥꯎꯗ꯭ꯔꯣ ꯏꯃꯥꯗꯤ ꯉꯥꯔꯦꯟ ꯆꯥꯔꯗꯤ ꯍꯥꯞꯄ꯭ꯔꯣ? ꯍꯥꯎꯇ꯭ꯔꯕꯅꯦ ꯉꯥꯔꯦꯟꯒ ꯂꯩꯁꯤꯗꯤ ꯆꯥꯏ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯍꯥꯏꯁꯤꯅꯤ ꯅꯪꯒ ꯇꯥꯟꯅꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯩꯅ ꯁꯨꯝ ꯇꯞꯐꯧꯔꯅꯤ ꯌꯦꯡꯉꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯥꯏꯗꯤ ꯏꯃꯥꯈꯩꯁꯨ ꯃꯥꯟꯅꯗ ꯂꯩꯍꯧꯔꯕꯅꯤꯅ ꯏꯃꯥꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯌꯥꯝ ꯊꯨꯅ ꯆꯥꯕꯁꯦ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯍꯜ ꯑꯣꯏꯔꯛꯄꯩꯔ ꯈꯪꯗꯦ ꯏꯃꯥꯗꯣ ꯑꯣꯏꯔꯁꯨ ꯊꯨꯕꯗꯤ ꯌꯥꯝ ꯊꯨꯕ ꯅꯠꯇꯦꯗ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯑꯉꯥꯡ ꯅꯪꯅ ꯅꯨꯕꯤ ꯌꯥꯝꯗꯕꯩꯅꯦ ꯌꯥꯎꯁꯜꯂꯛꯑꯕꯅꯤꯅ ꯅꯠꯇꯦ ꯑꯉꯥꯡ ꯅꯨꯕꯤ ꯌꯥꯎꯁꯜꯂꯛꯑꯕꯅꯤꯅ ꯊꯨꯗ ꯌꯥꯔꯛꯇꯕꯗꯣ ꯀꯨꯀꯥ ꯆꯥꯔꯒ ꯍꯥꯏꯗꯤ ꯃꯣꯏꯅ ꯌꯦꯠꯁꯜꯂꯛꯄꯅꯦ ꯑꯃ ꯇꯧꯔꯛꯄꯗꯣ ꯑꯩ ꯀꯨꯀꯥ ꯆꯥꯊꯣꯛꯑ ꯃꯣꯏ ꯑꯃꯨꯛ ꯏꯟꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤꯗꯨꯅꯦ ꯊꯨꯕ ꯑꯗꯨꯝ ꯍꯩꯈ꯭ꯔꯦꯕ ꯑꯩꯁꯦ ꯊꯨꯕꯕꯨꯗꯤ ꯊꯨꯖꯔꯒꯁꯨ ꯌꯥꯝ ꯀꯟꯅ ꯊꯨꯕꯅ ꯇꯧꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯕꯅꯦꯕ ꯍꯣꯏ ꯀꯔꯤ ꯍꯥꯞꯄꯨꯅꯣ ꯏꯃꯥ ꯂꯣꯏꯁꯜꯂꯦ ꯍꯥꯏꯔꯛꯑꯣ ꯃꯅꯝ ꯍꯥꯞꯄꯒꯦ ꯂꯩ ꯏꯃꯥꯒꯤ ꯂꯩꯔꯁꯨ ꯍꯥꯎꯇ꯭ꯔꯕ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯍꯧꯗꯣꯏꯅꯤꯅ ꯁꯤꯗꯩ ꯐꯪꯗ ꯐꯪꯉꯦ ꯉꯥꯅꯝ ꯃꯅꯥꯁꯨ ꯑꯗꯨꯕꯨꯗꯤ ꯌꯥꯏꯉꯪ ꯆꯨꯝꯃꯦ ꯂꯥꯗꯣ ꯁꯤꯜꯆꯔꯗꯗꯤ ꯐꯪꯉꯝꯃꯦꯀꯣ ꯌꯥꯏꯉꯪꯂꯥꯁꯦ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯑꯥ ꯆꯠꯈꯤꯗꯧꯔꯤ ꯑꯗꯨꯝ ꯐꯪꯉꯔꯣꯏ ꯆꯥ ꯑꯗꯨꯕꯨ ꯏꯃꯥ ꯑꯀꯪꯕ ꯈꯔ ꯄꯨꯈꯤꯒꯦ ꯄꯨ ꯂꯩꯌꯦ ꯑꯀꯪꯕ ꯑꯣꯏꯔꯦꯗꯅ ꯑꯀꯪꯕꯗꯣ ꯇꯤꯡꯊꯣꯛꯑꯦꯗꯅ ꯑꯗꯨ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨꯝ ꯃꯅꯝ ꯑꯗꯨꯝ ꯐꯥꯎꯋꯦꯕ ꯃꯥꯒꯤ ꯃꯍꯥꯎꯁꯤ ꯇꯣꯉꯥꯟꯅ ꯁꯨꯝ ꯍꯥꯏꯗꯤ ꯃꯅꯝ ꯅꯝꯅ ꯌꯥꯏꯉꯪ ꯃꯅꯥꯗ ꯅꯝꯃꯗꯤ ꯀꯌꯥ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯋꯦꯕ ꯑꯗꯨ ꯂꯥꯗ ꯅꯝꯃꯗꯤꯅꯦ ꯃꯍꯥꯎꯁꯤꯁꯨ ꯌꯧꯗꯦꯕ ꯌꯧꯗꯦ ꯑꯗꯣ ꯐꯕꯨꯡꯉꯥꯁꯦ ꯆꯨꯝꯅꯒꯤ ꯂꯩꯔꯨꯔꯗꯤ ꯀꯅꯥꯝ ꯆꯥꯅꯤꯡꯗꯦꯕ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯨꯏꯁꯨ ꯀꯨꯞꯄꯁꯦ ꯃꯅꯝ ꯅꯝꯈ꯭ꯔꯦ ꯍꯦꯛꯇ ꯍꯥꯎꯋꯦꯕ ꯍꯥꯎꯋꯦ ꯏꯃꯥꯏ ꯀꯣꯕꯤ ꯂꯣꯏꯔꯦ ꯍꯥꯞꯄꯛꯀꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯆꯥꯅꯤꯡꯗꯔꯦ ꯃꯤꯅꯁꯨ ꯕꯤꯠ ꯂꯩꯔꯔꯣꯏꯗ ꯏꯃꯥ ꯂꯩꯅꯤ ꯍꯌꯦꯡ ꯌꯥꯝ ꯂꯩꯅꯕ ꯌꯥꯝ ꯆꯥꯔꯛꯀꯦ ꯃꯥ ꯉꯁꯤꯁꯦ ꯍꯥꯏꯌꯦ ꯉꯁꯤ ꯊꯕꯛ ꯆꯠꯂꯨꯕ ꯊꯦꯡꯉꯕꯀꯣ ꯑꯗꯨꯅ ꯆꯥꯛ ꯈꯤꯇꯪ ꯊꯦꯡꯅ ꯆꯥꯔꯕ ꯆꯥꯛ ꯊꯦꯡꯅ ꯆꯥꯕꯒꯤ ꯌꯥꯝ ꯆꯥꯅꯤꯡꯗꯕ ꯋꯥꯅꯤ ꯑꯗꯣ ꯍꯌꯦꯡ ꯌꯥꯝ ꯆꯥꯔꯛꯀꯦ
Nó mà hỏi với yêu mà hỏi nga không mà hỏi lớn học tập lấy kia đó คุยกี่ข้าบอกเฮ้ยใช่สิที่เรียกใช่ ai cái này là mình đã từ mà để xây dựng nhằm nước nước tay คุยอิงเหมือนลงไปเส้นเลย yêu mà hỏi hỏi thằng bác đi ngầm mà lúc như thế thì mình thấy ăn chả sao làm nên sao rồi phải gì chứ làm cha ngầm rồi phải hấp ok anh người đó là ao ที่บ้านไอ้คนทับตัวแล้วรวยประชาเลยไอ้คนนี้ทับตัว kèm hấp bột đường sao คนไปแล้วเนี่ย hao ấy nhầm hao ấy phần nào đấy nhầm hao mẹ mà cứ đua đấy mai cứ đua đấy họ không có tăng lên mẹ à tụi tí mẹ mà tăng đứa không theo là xét mẹ tạm biệt lại tôi với một cô một xin chào các mẹ bye